Manipur Shanghai Festival ge mangoina lokhalakpa section thorangi sarukama oina ngasi ayupung taruk makhai degi nipan makhai henba fawba Imphal West District Police Commando gi kangbuna sagolban sapam leraki akoibada leiba yumthong humpuga manga romda operation sathakre hariba operation aduda UZ bell out mapan yauna mioi chamaga yankairom masakhangdoke adumoinamak mifami pundi amata yaukhiba leite hari Imphal East District Police Commando gi kangbuna akaknaba pau ama fangbadagi ngarang ayuk Senapati District ki Mayangkhang Village fawba sangsinduna sathakiba operation da mioi anidagi lupa crore ani lakul humdoi rom gi mamal oigadaba number 4 sing fagat pangam khre hari pau asina hai Imphal East ki Superintendent of Police M Pradeep Singh gi midyang makhada additional SP Operation KI's Herozet Singh amadi CDO gi OC Inspector KI's Henry Singh na luchingba kangbuna ngarang nungthil pung ama makhairom taba matamda Senapati gi Mayangkhang Village da thungbaga loinana chathakiba operation aduda nupi ani tongan ba swap case marfugani panda haptuna thamlamba number 4 shinga konana fagat pangam khre Faraba nupi ani adu Senapati District ki Mayangkhang dagi SK Filachan atopa mingna afi jaini phumari mapuroiba SK Hitler amade yangang pokpigi New Canal Village dagi Nanau Jet S atopa mingna Nanaula chahi kuntraga taret apokpa ningtam Jet S kawe makoi ani dagi mobile phone ani Aadhaar card ama fangle fagalaba polam sing aduga loinana Senapati Police Station da kusinakre hari